Kuki lalaubasingnna Kwatha amadi Moreda leiba state forcingda December 8 gi matungda landanaba sem saba loikhre. State forcingda central forcingna support tawdabadagi awaba mayoknare. Haukiba May 3 ngasi faubada Chin Kuki narco terroristing amadi Kuki minister MLA sing na mitay singi matakta landaraktuna yum kay malsang kaya mangan takan badanatana mitay micham praja kaya gipunsi mangan kiba masung asoka pandangan kiba dugi makha chatharak pawina Morea mati Kwathada state asigi law and order ngak na bagidamakta deploy tawraga layriba Manipur Police Commando amadi IRB singi matakta makata na December 8 gi matungda Kuki lalaw basing na kuthana na bagidamakta sem saba loikre hayna press na pangbawang bathaki source ama na hayring press na pangbawang bathaki source asina makata na hay May 3 Kuki singi oiba Solidarity March Rally ama asum na silaga Churachandpur Kangpokpi More Saikuliyaw na Kuki sing na kundaba mapam sing da chatkiba rally aduda mitay singi yum kay kaya may thabada natana miyoy kaya hatkre mass rally aduda saruk yakiba Kuki volunteer sing na mitay nupi kaya sarak tambikre thogdok asigi matung tarakpada Manipur pumbada mitay amade Kuki anigi marakta achawba lanjaw ama thoraktuna maikay animagta amana mabu khuthana duna misi mina kaya leptana thorakle mitay sing na leramba mapam sing dagi Kuki lalawba sing na mitay sing bo tan thorakpaga loina na Indigenous Tribal Leaders Forum ITLF yaw na Kuki singi MLA amade minister sing na Manipur dagi separate administration ama demand tawba horakhe hay diba demand asida Manipur lainga ki makada thabak tawriba Kuki singi employee khuding magso saruk yasan khiduna Imphal manungda thabak tawramba Kuki officer khuding mag May anigi mamangda suti loina lokthokuna chatkre May 3 thokiba thokdok adugi mamangda Churachandpur da deploy tawraga leramba Manipur Police ki commando khudingmak matam adugi DGP oiramba P Dongel na withdraw tawhankhe DGP Dongel gi thawong aduna asum amade makoibu sawgatpa Kuki lalawba singna chatkhiba rally aduda sophisticated weapon sing phong na paibaga loina na torbung banglatam na haijilaktuna mitay singi yum paktang na may thabaga loina na mangan takan bagi thabak sathakhe Kuki sing na mitay singi yum kay mangan takan baga loina na maralay jadraba miyoy kaya hale hay bagi pawhek phangbaga Arambay Tengol na torbung banglada leriba mitay miyam gi thawai kananaba changsilubada Kuki lalawba sing na kapthorokpa nongmay maruna panbadage Arambay Tengol ge thawna faraba naha kaya ama punsi pikhamnakhe thawdok asigi matung tarakbada More amadi Kangpokpida leramba mitay singsu mafam aduda leiba yadabadage senthokna raktuna khuntak lan sekhe Tangay fadana Myanmar ga tainariba More da santi hanjilaknaba state laingang na state forcing thamna bahonakhe adubu More lambida leriba Kuki miyamna state forcing More da sangba thinglaga thamkhe maduda central forcing na mateng pangbagi mahutta Kuki lalawba singa samnariba Kuki miyamge mateng pangbagum thokhe adumoy namak state laingang na kanna honabadagi state forcing helicopter da puraga More da deploy tawba hawkhe state lainga ki thawangbu pendabadage Kuki lalawba singna state forcing de attack tawbagi saruk ama waina More police station gi OC su oidiba MPS officer SDPO ananbu sniper na kaplaga hatkhe thawong adudagi pendraba state forcing na More da leriba Kuki lalawba singbu tagthokna bohonabaga loina na state laingang na state forcing masing hena thomjinaba thawrang tawkhe haujik phawbada More da special commando sing yauna state force chamarom leire masigi mathakta Kwatha da IRB yangkhairom thamduna Kwatha da leriba mitay sing bungak sen bagi thabak chathare Kuki lalawba sing na anawba lalong ama toina chatharagliba thawong adu ubadage Tengnopal gi SP na More amadi akoibada leriba central force amade state force ki SP in charge sing da Kuki khulai paiba lalawba kaya amana Churachandpur romdagi More tamna sangsilaktuna More amadi Kwatha da leriba state forcing da khut thana bagi damakta thawrang tawba hawkhre haibase intelligence ki pauna haire maramaduna state force amadi central forcing na patrolling hena chatpagi tangai fadaba leire haina maki message thakhe maraksida More da leriba Assam rifle sing na state forcing na patrolling chatpa matamda gari manga dagi hena chatpa yaroi makoina chalibadu kadai da chatpano haibage report su Assam rifles da piram gadabani haina khangalli haire adubu More da station tawraga leriba special commando gi SP in charge amade IRB gi CO na Assam rifles ki kangbuga onsina duna awaya khum tawna bagi thogdo kaya ama thokre Assam rifles na thinglaga su area domination gi damak patrolling chatpa matamda Assam rifles na thingbage mathau ta de haiduna haujik su akanba patrolling chatpa gi thabak chathare maraksida More rom da gi changsilagliba Kuki khulai paiba chamnga rom na More gi akoibada punsilaga laikhre
State Force amadi kamandosingna patrolling satpa matamda kuki lalawbasingna layriba mafam adomda changbada Assam Rifles amadi khunjasingna thingbadagi changsinba ngamdana layre. Asigumba paw asi Moryada layriba Special Commando gi SP in charge amadi IRB gi CO na state laingakta sapsaba paw piragasu kuki lalawbasingna thengnanaba henba khulai amadi bulletproof pirakpagi wafam laytre. Anauba lawriba bulletproof sing irang laytaba mafam Imphal area da sizinaraga layre. Manipur ngakaduriba Moregumba mafam amadade bulletproof sing thazilakpagi wafam hawjik phawbagi layte. Moreda deploy tawriba state force singi maraktage aikoigi pawmiga wari sanaba matamda phongdorokibade hawjik Moreda station tawraga layriba state force singi maraiba karino haibadu tamba ngamdre. Kuki lalawba sing thengnanabagi damakta state laingangna piragliba khulai kharasina kuki lalawba sing thengnaba ngambagi wafam su layte. Kuki lalawba singna pairiba khulai sing aside Malemgi laibak singna yamna kanna sizinariba sophisticated weapon khudingmak kuki lalawba singna pairaga layriba ne. Matik sana phaba khulai pairiba kangbu sing aduga state force na pairiba khulai sing aduga lamba tawnabada awaba amadi mayok nagadawre. Asigumba awaba sing asi thengnadanaba Imphal East, Imphal West, Bisnupur, Thoubal amadi Kaksingda layriba state commando sing bulletproof gari manga dangga loinana tharaklagade kuki lalawba sing thengnabada aduki matik laina thokane. Apapa makalgi bulletproof gari singbuna irang laytaba Imphal Mayolda SP amade Commando OC singna sizinaraga layre. Irang layriba Manipur kananaba lanthengnagadoriba Moregumba yamna sensitive oiba zone singdana adugumba gari sing adu piraktaba haibase state laingaki asoiba policy ama oigane. Aikoi pumnamak Manipur nungse Manipur imagidamak thawai thadokpada akiba amade ninganaba mata layte. Adubu laingaki asonba policy asina Manipur bu kuki singi makhuta tahananaba thawrang tawbade sumloi haina phongdorokhe.